Imphal West District Police ki Commando Personnel singasi ayuk Office Complex ta khulai thadokuna ngarang wangkai tokpam lekai da thokiba thodok amaga mari leinana yaning da phongdok pagi khongjang sangsin khre hairi ngasi khulai surrender tawbagi khongjang adu ngarang Imphal West District Police ki Additional SPM Amitpu masing yamlaba masak khangdaba khulai paiba singna mayumdagi faraga puraba amadi mhaki mayumda amasung yumda thamba lanai gari singda nongmai maru round kaya kapsinduna akai atoi thokhankiba thodok adugi mayokta yaningdaba phongdokhibani hairi Commando personnel sing aduna hairiba makhoida kanagumba khulai paiba singna khulai tharaklabadi makhoi sukhut hanba yahangadabani haibasini Commando personnel singna khulai thambagi khongjang asi Tampaki district singdasu chatharakpa yana lei haina source amana hairi ngarangi thodok aduda Additional SPM Amit Sokpadagi Ras Medicity da pukhatuna layengki atopa miyoi ahum amasu ngarangi nongmai kapagi thodok aduda asok apan nangbagi Jennings ke hospital da pukhatuna layengki